ꯑꯅꯧꯕ ꯃꯥꯌꯣꯟꯗ ꯃꯃꯥꯡꯒꯤ ꯌꯨꯝꯁꯀꯩꯁꯗ ꯊꯝꯖꯈꯤꯕ ꯊꯧꯔꯝꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤꯁꯨ ꯂꯝꯗꯝꯁꯤꯒꯤ ꯑꯅꯧꯕ ꯃꯥꯌꯣꯟ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯍꯤꯔꯝꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯗ ꯑꯃꯒ ꯈꯦꯟꯅꯕ ꯈꯔꯗꯤ ꯂꯩꯔꯤ꯫ Irom Roshan Maitai, Aibu Pokwa, Babagi Mingna, Irom Tomba Maitai, Mamagi Mingna, Irom Rekha Laima, Aigi Laifam se Sagoba Mora Hanuba Mamangera. Assembledy I Pono from the Bishnupur Quasify. Ado Laividi she didn't let a peeing at the gay, Boboida, Ado Boy with the gay, she doesn't later. Baba Supuna and Otoga, she doesn't later. Ado Aigi Chahina, I Popa Chahize, dead 12 March 1998. Ado I Ichinana Homne, Aigi Kada Ichanupi Ani. Aduga ichanupi amana hoji class 7 gi exam lo ramatuna hoji 8 tammi aduga amana VSE first year aduga aina sigi lambi sita aina horokpase hoi ai pi ngai dagi di pame pi ngai di pame adum hoi tawsu tawre ado aina pi ngai da torokpa je yamna pi ngai di torokte class aina 6 7 karakpa daida ai adum kai macha masu dum motorboat ka saba jaha saba ade adugumba sum tawe motor taraga saba ko pa mai tawe aduga aina class 8 kaba matamda adum JCV ga sum saraga sum hoi atai exhibition nung adai di ai kenu nung da amta puthokte puthoktra so ai yumda sum ai gi sanabagi oina adumai taraga saraga sum sanaba khona ba adum mayam di tawe ado adumai sum tarakuduna aina ju sum pamjabanina pi ngai de sudum pamakpo oibanina aina adum aidi hamba da budi hoi ai robot sagena directly khalakpadi leite ai gi pamjabado sum taraga lae ado laaga aina sum keno tawbusida asmai sum lakpasida haidi atopa foreign countries singida di smaina robot mayam ama saraga robot singina mi amagi mathauji pura tawbuse adum akhoi YouTube da sum thengnei ko thenaba amaina thengnaba khona tawbusida ai su saningba adum
ꯑꯗꯨꯝ ꯐꯥꯎꯋꯦ ꯁꯥꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨꯝ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯊꯤꯔꯒ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯥꯅꯤ ꯑꯗꯩꯗꯤ ꯔꯣꯕꯣꯠ ꯑꯃ ꯁꯥꯔꯒꯅ ꯀꯃꯥꯏꯅ ꯁꯥꯕ ꯑꯗꯩ ꯀꯔꯤ ꯃꯆꯥꯛ ꯆꯪꯕ ꯑꯗꯩꯗꯤ ꯀꯗꯥꯏꯗꯒꯤ ꯊꯤꯔꯒꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯊꯤꯔꯦ ꯑꯗꯨꯒ ꯊꯤꯕꯗꯤ ꯀ꯭ꯂꯥꯁ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯀꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ 12 ꯀꯥꯕ ꯑꯦꯛꯖꯥꯝ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯥꯏꯗꯒꯤ ꯑꯗꯨꯝ ꯊꯤꯕ ꯈꯣꯠꯄ ꯑꯩ ꯑꯗꯨꯝ ꯍꯧꯋꯦ ꯑꯗꯨꯒ ꯁꯥꯕꯅ ꯑꯃꯨꯛ 2018ꯒꯤ ꯐꯦꯕꯋꯥꯔꯤꯗꯒꯤ ꯁꯥꯕ ꯍꯧꯕꯅꯦ ꯔꯣꯕꯣꯠꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯔꯣꯕꯣꯠꯁꯦ ꯁꯤꯁꯦ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯗꯤ ꯑꯩ ꯃꯆꯥꯛ ꯑꯃ ꯀꯩꯅꯣ ꯂꯣꯏꯗꯣꯔꯀꯥꯟꯗ ꯃꯆꯥꯛ ꯑꯃ ꯆꯥꯛꯂꯛꯄꯗꯒꯤ ꯍꯣꯏ ꯃꯆꯥꯛꯇꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯑꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯄꯗꯣ ꯌꯧꯔꯛꯑꯝꯗꯥꯏꯗ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯄꯗꯒꯤ ꯂꯥꯏꯅꯥ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯉꯝꯗꯕꯤꯗ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯒꯕꯨꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯩꯅ ꯁꯤ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔꯗ ꯐꯪꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯁꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯐꯪꯗꯕ ꯄꯣꯠ ꯑꯣꯏꯕꯅꯤ나 ꯑꯩꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯀꯛꯄꯅꯤꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯄꯅꯤꯅ ꯑꯗꯨꯅ ꯁꯤ ꯀꯩꯅꯣ ꯂꯥꯏꯅꯥ ꯑꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯑꯗꯨꯝ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯊꯤꯜꯂꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗꯁꯨ ꯄꯨꯔꯥ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯟꯑꯦꯕꯥꯏꯂꯦꯕꯜ ꯂꯣꯏ ꯊꯥꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯐꯪꯉꯒꯗꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯥꯅꯤꯡꯕ ꯃꯣꯏꯅ ꯁꯥꯅꯤꯡꯀꯥꯟꯗꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯄꯣꯠꯁꯦ ꯐꯪ ꯇꯥꯔꯗꯤ ꯉꯥꯛꯇꯪ ꯇꯛ ꯆꯠꯂꯨꯔꯒ ꯑꯗꯨꯝ ꯂꯩꯔꯨꯔꯒ ꯑꯗꯨꯝ ꯁꯥꯕ ꯑꯗꯨꯃꯥꯏꯅ ꯉꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯁꯥꯕꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯁꯥꯈꯤꯅꯤ ꯈꯜꯂꯦ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯊꯪꯗꯁꯨ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯄꯨꯔꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯁꯥꯒꯦ ꯑꯗꯨꯝ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯅꯤ ꯇꯣꯡꯉꯒ ꯄꯥꯏꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯑꯗꯨꯝ ꯁꯥꯒꯦꯅ ꯍꯥꯟꯅꯗꯩ ꯈꯜꯂꯦ ꯑꯗꯨ ꯑꯃ ꯁꯥꯔꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯒꯦ ꯈꯜꯂꯤꯁꯦ ꯔꯣꯕꯣꯠꯁꯦ ꯑꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯃꯛ ꯑꯣꯏꯔꯒ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯕ ꯑꯃ ꯑꯣꯏꯗ꯭ꯔꯒꯁꯨꯀꯣ ꯈꯣꯡ ꯊꯥꯡꯕ ꯑꯃ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯃ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯈꯔ ꯑꯅꯧꯕ ꯍꯥꯞꯀꯠꯂꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄꯗꯁꯨ ꯃꯌꯥꯝ ꯑꯃꯗꯁꯨ ꯁꯤꯖꯤꯟꯅ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯥꯒꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯕꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯁꯨ ꯍꯥꯏꯗꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯁꯥꯕ ꯈꯣꯠꯄ ꯑꯗꯣ ꯁꯤ ꯁꯥꯎ ꯈꯣꯠꯂꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯥꯒꯦ ꯈꯜꯂꯦ ꯑꯩ ꯁꯥꯒꯅꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯁꯥꯅꯤ ꯑꯗꯣ ꯑꯩ ꯁꯥꯔꯒꯁꯨ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯁꯥꯅꯤ ꯀꯩꯅꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯅꯤꯄꯨꯔꯗ ꯄ꯭ꯂꯦꯠꯐꯣꯝꯗꯣ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯑꯩ ꯃꯄꯥꯟꯗ ꯆꯠꯂꯒꯁꯨ ꯁꯥꯅꯤꯡꯗꯦꯕ ꯍꯥꯏꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯂꯩꯔꯒ ꯁꯥꯕꯗꯣ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝ ꯑꯃꯁꯦ ꯐꯪꯍꯜꯂꯒꯗꯤ ꯑꯩꯒꯤ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯍꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯒꯨꯝꯕꯒꯤ ꯂꯝꯕꯤꯁꯤꯗ ꯄꯥꯝꯕ ꯑꯗꯣ ꯃꯣꯏꯗꯁꯨ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯒꯅꯤ ꯑꯗꯣ ꯀꯥꯟꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯁꯥꯕꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯑꯗꯣ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯗꯨ ꯄꯤꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯩꯗꯤ ꯄꯣꯠ ꯆꯩꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯛꯑꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯐꯪꯉꯛꯑꯒꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯄꯁꯨ ꯀꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯏ ꯑꯗꯨꯒꯤꯗꯤ ꯊꯕꯛꯁꯨ ꯑꯗꯨꯝ ꯊꯨꯅꯤ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯃꯈꯨꯠ ꯃꯁꯥ ꯍꯩꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕꯁꯨ ꯂꯩ ꯑꯗꯩꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨ ꯇꯧꯕꯗꯨꯕꯨ ꯃꯆꯥꯛ ꯃꯊꯨꯝꯁꯦ ꯐꯪꯗꯕꯅꯤꯅ ꯍꯥꯏꯗꯤ ꯂꯩꯇꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯗꯤ ꯃꯇꯝꯁꯨ ꯀꯨꯏꯅ ꯆꯪꯉꯦ ꯄꯣꯠ ꯑꯃ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯪꯍꯜꯂꯒꯗꯤ ꯃꯆꯥꯛꯁꯤꯡꯗꯣ ꯐꯪꯍꯜꯂꯒꯗꯤ ꯑꯇꯣꯞꯄ ꯈꯨꯠ ꯁꯥ ꯍꯩꯕ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯈꯤꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯤꯁꯦ ꯍꯩꯌꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯝꯃꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯄꯨꯔꯥ ꯑꯦꯛꯁꯄꯥꯔꯠꯃꯛ ꯅꯠꯇꯕꯅꯤना ꯄꯨꯂꯞ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯔꯥ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯗꯦ ꯇꯝꯐꯝꯁꯦ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄꯒꯤ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯇꯝꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯇꯪ ꯈꯪꯉꯒ ꯁꯨꯝ ꯂꯩꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯑꯅꯧꯕ ꯍꯦꯟꯅ ꯈꯪꯉꯛꯅꯕꯒꯤ ꯂꯝꯕꯤꯗꯣ ꯂꯩꯅꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯥꯏꯗꯤ ꯇꯝꯅꯕꯒꯤ ꯂꯝꯕꯤꯗꯣ ꯄꯤꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯀ꯭ꯂꯥꯁ ꯅꯁꯔꯤꯗꯒꯤꯅ ꯀ꯭ꯂꯥꯁ 7 ꯐꯥꯎꯕꯅ ꯑꯩ ꯗ ꯄꯦꯇ꯭ꯔꯣꯅꯥꯏꯖ ꯏꯃꯣꯔꯇꯦꯂꯤꯇꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯑꯩꯒꯤ ꯁꯤꯒꯤ ꯍꯦꯛ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅꯦ ꯗ ꯚꯣꯀꯦꯁꯅꯦꯜ ꯒꯥꯏꯗ ꯁ꯭ꯀꯨꯜ ꯑꯅ ꯑꯩꯈꯣꯏ ꯁꯤ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯀ꯭ꯂꯥꯁ 8 ꯑꯃꯨꯛ ꯇꯝꯃꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀ꯭ꯂꯥꯁ 9ꯗꯒꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯅ ꯅꯝꯕꯣꯜꯒꯤ ꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯤꯒꯨꯂꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯇꯝꯃꯛꯑꯦ ꯑꯗꯣ 11 12 ꯇꯝꯕꯁꯤꯗ ꯑꯩꯁꯦ 12 ꯊꯥꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯐꯤꯖꯤꯛꯁꯀ ꯀꯦꯃꯤꯁꯇ꯭ꯔꯤꯒꯁꯦ ꯐꯦꯜ ꯑꯣꯏ ꯑꯗꯨꯁꯨ ꯑꯣꯖꯥꯁꯤꯡꯗꯤ ꯑꯗꯨꯝ ꯐꯖꯅ ꯇꯥꯛꯑꯦ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯡꯒꯤꯗꯤ ꯀꯩꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯑꯩꯅ ꯍꯣꯠꯅꯕ ꯋꯥꯠꯄ ꯑꯗꯩ ꯑꯩꯅ ꯇꯟꯕ ꯑꯗꯨ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩꯗ ꯀꯦꯃꯤꯁꯇ꯭ꯔꯤꯒ ꯐꯤꯖꯤꯛꯁꯀꯁꯦ ꯐꯦꯜ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯕꯦꯛ ꯊꯥꯕꯒꯤ ꯑꯃꯨꯛ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔꯦ ꯕꯦꯛ ꯊꯥꯔꯒ ꯑꯃꯨꯛ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯐꯤꯖꯤꯛꯁꯇ ꯊꯥꯒꯠꯂꯦ ꯐꯤꯖꯤꯛꯁ ꯊꯥꯒꯠꯄꯁꯤꯗ ꯑꯃꯨꯛ ꯑꯩꯁꯦ ꯑꯦꯝ ꯏ ꯀꯥꯔꯠꯁꯦ ꯈꯔ ꯈꯨꯌꯧꯅꯅꯁꯨ ꯂꯧꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏ ꯃꯌꯥ ꯑꯣꯏꯅ ꯑꯗꯣ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯑꯦꯝ ꯏ ꯀꯥꯔꯠꯁꯦ ꯌꯦꯡꯉꯨꯔꯀꯥꯟꯗ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯂꯥꯛ ꯂꯩꯔꯝꯃꯦꯕ ꯑꯦꯝ ꯏ ꯀꯥꯔꯠꯁꯤꯗ ꯑꯩꯅ ꯐꯤꯖꯤꯛꯁꯇ ꯊꯥꯒꯠꯄꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯑꯗꯨꯝ ꯊꯥꯔꯦ ꯀꯦꯃꯤꯁꯇ꯭ꯔꯤ ꯊꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯟꯚꯤꯖꯤꯂꯦꯇꯔ ꯇꯥꯏ ꯑꯣꯖꯥꯗꯨꯗꯕꯨꯗꯤ ꯍꯥꯏꯌꯦ ꯁꯥꯔ ꯑꯩꯁꯦ ꯐꯤꯖꯤꯛꯁꯇꯗꯤ ꯊꯥꯒꯠꯄꯅꯦ ꯑꯗꯣ ꯀꯦꯃꯤꯁꯇ꯭ꯔꯤ ꯂꯥꯛꯑꯦꯅ ꯑꯗꯣ ꯃꯣꯏ ꯑꯣꯖꯥꯁꯤꯡꯗꯨꯅꯗꯤ ꯍꯥꯏꯌꯦ ꯑꯗꯨꯝ ꯅꯪ ꯐꯤꯖꯤꯛꯁꯇ ꯊꯥꯒꯦꯗꯤ ꯌꯥꯅꯤ ꯈꯣꯠꯅꯤꯅ ꯃꯇꯝꯗꯤ ꯆꯪꯅꯤ ꯍꯥꯏ ꯑꯗ ꯑꯩꯅ ꯀꯦꯃꯤꯁꯇ꯭ꯔꯤꯗꯨ ꯑꯗꯨꯝ ꯊꯥꯈ꯭ꯔꯦ ꯑꯗꯨꯝ ꯌꯥꯔꯅꯤꯅ ꯑꯗꯣ ꯊꯥꯗꯣꯛꯑꯦ ꯑꯗꯨ ꯊꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯑꯣꯔꯦꯟꯇꯦꯜ ꯀꯣꯂꯦꯖꯇ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯣꯅꯔꯁ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯑꯩ ꯐꯤꯖꯤꯛꯁꯁꯨ ꯇꯧ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯗꯨꯝ ꯇꯧꯔꯦ ꯁꯤ ꯕꯤ ꯖꯦꯠ ꯂꯧꯔꯒ ꯖꯨꯂꯣꯖꯤꯅꯦ ꯕꯣꯇꯅꯤꯅꯦ ꯀꯦꯃꯤꯁꯇ꯭ꯔꯤꯅꯦ ꯑꯗꯣ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯣꯅꯔꯁ ꯇꯧꯕꯁꯤꯗ ꯀꯦꯃꯤꯁꯇ꯭ꯔꯤꯁꯦ ꯑꯩꯅ ꯍꯣꯠꯁꯨ ꯍꯣꯠꯅꯗ꯭ꯔꯦ ꯍꯩꯁꯨ ꯍꯩꯇꯦ ꯑꯗꯣ ꯍꯩꯇꯕꯅꯤꯅ ꯑꯗꯨꯝ ꯕꯦꯛꯁꯨ ꯑꯗꯨꯝ ꯆꯥꯏꯌꯦ ꯑꯣꯔꯦꯟꯇꯦꯜꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔꯗꯅ 4 ꯐꯥꯎ ꯕꯦꯛ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯩꯗꯤ 5th ꯁꯦꯃꯤꯁꯇꯔ ꯐꯥꯎ 5th ꯁꯦꯃꯤꯁꯇꯔꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯗꯨꯝ ꯄꯥꯁ ꯇꯧꯔꯦ ꯑꯗꯣ 6 ꯊꯥꯗ꯭ꯔꯦ 6 ꯊꯥꯗ꯭ꯔ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯖꯦꯁꯟ ꯈꯔ ꯂꯥꯛꯑꯦ ꯈꯔ ꯍꯣꯠꯅꯧ ꯑꯦꯛꯖꯥꯝꯗꯨꯐꯥꯎꯗꯤ ꯊꯥꯗꯣꯛꯑꯣ ꯈꯣꯠꯇꯣꯛꯑꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟꯗꯨ ꯂꯣꯏꯁꯟꯅꯕ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ITI ꯇꯧꯋꯦ ITI ꯇꯧꯕꯁꯤꯗ ITIꯗꯅ ꯑꯃꯨꯛ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯃꯦꯆꯤꯅꯤꯛꯁꯅꯦ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯃꯆꯥꯛ ꯀꯩꯀꯥ ꯁꯥꯕ ꯈꯣꯠꯄ ꯇꯧꯋꯦ ꯑꯗꯨ ꯇꯝꯃꯦ ꯑꯗꯣ ꯑꯗꯨꯝ ꯁꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯀꯩꯅꯣ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯍꯥꯏꯗꯤ ITIꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯝ ꯑꯩꯅ ꯁꯤ ꯇꯧꯕꯁꯤꯗ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯁꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯅꯪꯒꯤ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯥꯟꯅ ꯂꯣꯏꯁꯟꯈꯣ ꯁꯤ ꯂꯣꯏꯁꯜꯂ ꯃꯇꯨꯡꯗ ꯅꯪꯒꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯄ ꯌꯥꯕ ꯀꯩ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯗꯤ ITIꯗꯣ ꯈꯇꯪꯅ ꯌꯥꯕ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤ나 ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯇ꯭ꯔꯦꯅꯤꯡ ꯆꯠꯄꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯣꯏꯗꯒꯤ ꯁꯖꯦꯁꯟ ꯂꯥꯛꯑꯦ ꯃꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯝꯕ ꯆꯠꯄꯒꯤꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯃꯇꯦꯡꯗꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯝ ꯁꯤ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯑꯗꯣ ꯃꯇꯦꯡ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯁꯨ ꯑꯗꯨꯝ ꯂꯨꯄꯥ ꯂꯥꯛ ꯑꯃꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯕꯤꯔꯦ ꯃꯥꯒꯤ ꯀꯩꯅꯣꯗ ꯀꯧꯔꯒ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯨꯔꯒ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯕꯤꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯤ ꯄꯦꯗꯤꯌꯦꯇ꯭ꯔꯤꯛꯀꯤ ꯗꯣꯛꯇꯔ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯗꯥꯛꯇꯔ ꯄꯥꯕꯨꯡ ꯃꯪꯒꯤ ꯃꯥꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯌꯨꯝꯗ ꯂꯥꯛꯑꯝꯃꯒ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯦ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯑꯦ ꯃꯇꯦꯡ ꯃꯌꯥꯝ ꯂꯥꯛꯄꯗꯣ ꯑꯩꯁꯨ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯤ ꯔꯣꯕꯣꯠꯁꯦ ꯁꯥꯕꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯁꯤꯁꯦ ꯊꯤꯕ ꯈꯣꯠꯄ ꯑꯍꯤꯡ ꯇꯨꯝꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯩꯅ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯣꯏꯔꯛꯄꯒꯤ ꯃꯃꯤ ꯎꯔꯛꯄꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨم ꯍꯔꯥꯎꯋꯦ ꯑꯗꯣ ꯊꯦꯡꯅꯕꯩ ꯑꯋꯥꯕꯗꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯕꯕꯥꯁꯨ ꯎ ꯁꯨꯏ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯗꯕꯅꯤꯅ ꯕꯕꯥꯁꯨ ꯎ ꯁꯨꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯩꯗꯤ ꯄꯣꯠ ꯂꯥꯛꯑꯀꯥꯟꯗ ꯂꯧꯍꯧꯗꯕꯒꯨꯝꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯄꯨ ꯍꯣꯏꯅ ꯌꯨꯝꯗ ꯊꯕꯛ ꯆꯠꯊꯣꯛꯇꯕꯤ ꯂꯩꯔꯒꯕꯨꯗꯤ ꯑꯗꯨꯝ ꯄꯨꯄꯨ ꯍꯣꯏꯗꯒꯤ ꯇꯧꯔꯒ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯂꯧꯍꯧꯕꯁꯨ ꯑꯗꯨꯝ ꯂꯧꯍꯧꯋꯦ ꯍꯥꯏꯗꯤ ꯃꯥꯝꯃ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗ ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯗꯤ ꯄꯩꯁా ꯐꯅꯌꯥꯝ ꯄꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯃꯣꯏꯅ ꯑꯩꯕꯨ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯦ ꯁꯤꯒꯤꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯄꯤꯛꯏꯉꯩꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯗꯨꯕꯨ ꯆꯠꯇꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄꯗꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯃꯇꯣꯝꯗꯅ ꯀꯩꯒꯨꯝꯕ ꯑꯃ ꯑꯗꯨꯝ
tꯧningba dai yingdagi chathokdaba dukan thokdaba ahing tumdaba ngang gi nga dum hine pai ta ahing ji ma tumda kan da nuwa kan kai do ngi do akhoi na u ba ki ngai de hai larik se kari nu khangdri ngai de hai ta ma ma ge hine gi ma dim lai ma na interest cha lai ta de ge de बेस हम चाह रहे हैं मैं फिफ्थ सेमेस्टर की जिस पास आउट करे अगर मैं कितना दो गेट ले हुआ है चाहे अगर लास्ट ईयर वो कहते हैं सिक्स सेमेस्टर से हम कोई लेबाक के इशू से ना है चाहे कोविड-19 से ना मैं मोरा जिसे लोशन में या कहते हैं जहाँ है वो जिसे हम लोग दिया भी कोई फौजी है चाहे अगर कॉलेज की साइट है कि प्रिंसिपल की नोई डिपार्टमेंट की कहीं लोन खुद चाबसे सुन पीबा पीरी कोविड-19 से लेना लोसंगदरा है चप्चाब है फिल्म माई कंडीशन लेसे अना सारीब रोबोट से कई है कहो तौबूदी नते है मपांगन सोले मौन याब मोटो नुदी सीजना अचौब होरगदी मैम कानब होदुने है मपांगन कलगदी अदो अना हजिक तौरीसे माई मखुद नामना पाइथोक पाइसिन याहनबा ओइबा अदैदी अमुक मखुद नामना तेजर गन हापा अखोई कई हातारे मिलिटरी नगा सिजनबा मी फाबदगा मी चिंगनबा सिजनबा पोतो अदुदो ओय नामना अदैदी मखोंगदा पालिसिना अइना मेकानम विल्सना अमा लै मागी चकादुगी मथक्ता रोलर अमम यारगा रोलर सिंगसिना 45 एंगल दा लेरकांदा अखोई ममाई लेबदा अखोइना स्पेस कंदबिदा ममाई लेहनबा याबा हाइदी चुमनगी नॉर्मल विल्स ओरगदी अखोइना ममाई कक्थोक कचिन स्टेरिंग पालगा जगह कल्लगा ममाई लेबदो अदु ओयहनदबा हाइदी अदुम लैरिबा मफमदुदा मागी पोजिशन दो होंगदबिदा ममाई अदुम लैजबा अदुगुंबा याहनबा अदैदी तौरिसे अदैदी अखोइना वारी सानाबा याबा हाइजे अइना पुरा मागी केनोजे अइना साबबुदी नतबा हाइदी अखोइना गूगल्स की प्लेटफॉर्म से अइना हुजिकी रास्पबेरी पाई हाइबा मदरबोर्ड सिदा अइना इंस्टॉल तौबनेबा इंस्टॉल तौरकांदा अखोइना समनाबदा फोन दा अखोइना वारी सानाबी सुमाइना गूगल का वारी सानाबी सुमाइना वारी सानाबनेबा अदैदी मागी फेस डिटेक्शन अना अखोइना डायरेक्ट मीजे हाम उदा खंगबुदी नतबा हाइदी अमु उगी तारगदी मीजे माना डिटेक्ट तौर लेहौरगा मथंग थेंगबदा खंगबा हुजि इंस्टीट्यूट मयाम बुबुदी लै हाइदी तमनबगी खोनबगी हाइदी साइंस की मरमदा टेक्नोलॉजी की मरमदा मयाम लेरगसु अइना हाइजनिंगिसिना अइना रिक्वेस्ट तौजनिंगिसिना हाइदी सिदगी हेना था वांगबा मयाम हाइदी एडवांस होइबा हाइदी इंस्टीट्यूट हाइदी अफाफबा हाइदी याम हाइदी खरा लेरगदी हाइदी पुसनबिरगदी हाइदी अखोइदसु खुदोंचाबा मयाम लेगनी हाइदी अदुमाय हाइदी तमंग खोपम लेतबगी मयाम कनो तौरगा लेबसु मयाम लै हाइदी हौरकलिबा हाइदी सिगुंबा खुदसा हाइबा मयाम अदु मोइसिंजे मफम खंगना तंबमदु पिबिरगदी मोइसु अफाफबा मयाम तौरकनी हाइना खल्ली हैना सिदा मदरबोर्ड अमा यावरेबा सि ममिंगसे हैना रास्पबेरी पाई हाय खने सिगी पोसे योक्तबा सिजे सिदा यावसे सिगी पोसे अदु सिजना तौदिजना अतेंदने मेन ओइबा पार्ट कई सिना ओइबा हाइदी वारी सानाबगी खोपगी ओइबा अदि मी फेस डिटेक्ट तौबो खोपा अदुगी मानु सिना लोय तौदेबा अदु सिजे याद्रबनिना हुजि फेस डिटेक्ट तौबगिसु लोशन याद्र लेरे अदि वारी सानाबगिसु याद्र लेरे अमते याद्रे सी चकासिने अइना गसाय मेकानम विल्स हाइदो सिगी पोसे चकाजिगी मथक्सिदा खुजिगी रोलर मचा मचा सिंगसिना 45 एंगल लेरकांदा माजिना हाइदी रोलर सिंगसिना तौरगा माजे हाइदी मथौ तौरिनेबा हाइदी चका मरिसिना हाइदी अपोजिट डायरेक्शन लेना मतंदा माजे ममाई लेदुनेबा हाइदी जगह स्पेस कंदबिदा सिने मतेंग ओरगा अदैदी सेम डायरेक्शन चलगाना स्ट्रेट चटपा अदैदी मनिंग हनबा खोपा अदैदी सिगी चकाजे असेंबगिदी मपालम फॉरेन कंट्री ददी फंगे अदुम हाइदी अखोई पोक्ट्रिंगाय अदैदी अदुम ममांगदगी अदुम फंगमबा चका ओइदुने हाइदी अइना येंगबदा अदुम यामना कुइरबा ममांगी मतमदसु अदुम मोइदी अदुम सिजनरा मेसेज अइना यूट्यूब तगसु येंगबदा अदो अखोई अइना इंडिया मनुंगदा अइना ऑनलाइन थी कांदा सिजे फंगदे अदो मोइगी अतोपा वेबसाइट मयाम अमदुदी फंगे अदो अखोइना लेरगदी यामना तांगसु तांगे सि चकाजे अदा अइना युमदा साजाइनि सिजे हाइदी चुमनगी सुम लखातुने सिजे अदु सिजना उने उजे इतपजे अखोइ बाजु उसुबनिना अदुम खुसुखलाइजु लैबनिना अदुम माइत्रबे इले अदो कनो
ꯑꯩꯅ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯄꯥꯝꯃꯒꯁꯨ ꯑꯩꯅ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯄꯥꯝꯃꯦꯅ ꯑꯩꯅ ꯇꯧꯕꯗꯤ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯏꯟꯁꯦ ꯇꯝꯃꯨꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯇꯝꯐꯝꯁꯨ ꯑꯩꯅ ꯄꯤꯛꯏꯉꯩꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯑꯩꯁꯨ ꯊꯦꯡꯅꯗꯦ ꯑꯗꯣ ꯊꯦꯡꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯃꯌꯥꯝꯅ ꯇꯝꯅꯔꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯂꯥꯏꯟꯗꯨꯒꯗꯤ ꯑꯩꯅ ꯇꯝꯃꯤꯗꯨꯒꯗꯤ ꯈꯦꯠꯅꯩ ꯑꯃꯨꯛ ꯈꯦꯠꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯒꯤ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯣꯏꯕꯨ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀꯩꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯦ ꯍꯥꯏꯗꯤ ꯃꯣꯏꯕꯨ ꯄꯤꯛꯏꯉꯩꯗꯒꯤ ꯃꯣꯏꯒꯤ ꯄꯥꯝꯖꯕ ꯂꯥꯏꯟꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯃꯣꯏꯕꯨ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯂꯥꯏꯟꯗꯨꯗ ꯊꯥꯕꯤꯔꯒ ꯍꯥꯏꯗꯤ ꯐꯖꯅ ꯏꯟꯕꯤꯔꯒꯗꯤ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯂꯥꯏꯟ ꯑꯃ ꯇꯝꯕꯅ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯥꯏꯟ ꯑꯃ ꯆꯠꯇꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯅ ꯑꯃ ꯍꯣꯏ ꯃꯥꯏꯕꯨꯗꯤ ꯄꯥꯛꯈꯤꯅꯤ ꯃꯥꯅ ꯇꯝꯃꯤꯕ ꯂꯥꯏꯟꯗꯨꯗ ꯄꯥꯛꯑꯒꯁꯨ ꯑꯩꯒꯤ ꯄꯥꯝꯖꯕꯗꯤ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯄꯥꯝꯖꯕ ꯄꯣꯠꯇꯣ ꯈꯪꯇꯣꯛꯑꯒ ꯇꯝꯍꯜꯂꯒ ꯈꯣꯠꯂꯒ ꯑꯗꯩ ꯃꯣꯏꯕꯨ ꯏꯟꯕꯤꯔꯒ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯍꯟꯕꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯔꯣꯀꯦꯠ ꯁꯥꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯐꯦꯛꯇꯔꯤ ꯑꯗꯒꯤ ꯑꯦꯅꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯐꯕꯁꯨ ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯁꯤꯡꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯑꯩꯈꯣꯏꯒꯤ ꯔꯣꯕꯣꯠꯇꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯁꯥꯟꯅꯄꯣꯠꯇꯕꯨ ꯑꯣꯏꯔꯣ ꯁꯥꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯤꯡꯁꯦ ꯑꯗꯨꯝ ꯍꯦꯜꯂꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯁꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯁꯥ ꯍꯩꯔꯕ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯗꯒꯤ ꯃꯈꯨꯝ ꯁꯥꯗꯤ ꯍꯩꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯝ ꯇꯝꯐꯝ ꯑꯃ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇꯕꯨ ꯑꯣꯏꯔꯣ ꯑꯗꯩ ꯐ꯭ꯔꯤꯕꯨ ꯂꯧꯕ ꯑꯣꯏꯔꯣ ꯑꯗꯨꯝꯕꯅꯆꯤꯡꯕ ꯏꯟꯗꯁꯇ꯭ꯔꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯤꯡꯈꯠꯄꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨꯝ ꯆꯤꯡꯁꯤꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯔꯣꯕꯣꯠ ꯁꯥꯔ ꯄꯨꯊꯣꯛꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯍꯥꯛꯇꯛꯇꯕꯣ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯎ ꯁꯨꯔꯒ ꯂꯩꯖꯔꯝꯃꯣꯏ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯊꯥꯖꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯂꯩꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯨ ꯏꯆꯥꯒꯤ ꯖꯦꯅꯦꯔꯦꯁꯟ ꯌꯧꯁꯜꯂꯛꯑꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯈꯤꯇꯪꯗꯤ ꯐꯣꯡꯗꯣꯛꯆꯒꯦ ꯋꯥꯈꯜꯂꯣꯟꯗ ꯊꯧꯑꯣꯡ ꯊꯧꯗꯥꯗ ꯃꯥꯟꯅꯗꯕ ꯈꯔ ꯂꯩꯔꯒꯁꯨ ꯌꯥꯝꯅ ꯃꯥꯟꯅꯔꯤꯕ ꯑꯃꯅ ꯑꯇꯣꯞꯄ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯗ ꯆꯠꯅꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯇꯧꯗ ꯂꯝꯗꯝꯁꯤꯒꯁꯨ ꯆꯥꯟꯅꯖꯒꯗꯕ ꯃꯑꯣꯡꯗ ꯂꯝꯗꯝꯁꯤꯒꯤ ꯀꯥꯡꯂꯣꯟꯕꯨ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛ ꯈꯔ ꯇꯧꯔꯒꯗꯤ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯈꯣꯏꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯍꯟꯗꯕ ꯌꯥꯗꯕ ꯃꯍꯩ ꯈꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯥꯝꯖꯕ ꯆꯥꯟꯅꯖꯒꯗꯕ ꯍꯤꯔꯝꯗꯅ ꯍꯦꯟꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕꯤꯗꯨꯅ ꯃꯍꯩ ꯇꯝꯕꯤꯔꯒꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯐꯨꯗꯣꯛꯆꯗꯨꯅ ꯃꯅꯤꯡ ꯊꯨꯡꯖꯕꯇ ꯅꯠꯇꯅ ꯂꯝꯗꯝꯁꯤꯒꯤ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯈꯣꯡ ꯊꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯥꯎꯗꯝ ꯆꯥꯅꯤꯡꯏ ꯍꯥꯏꯍꯧꯔꯤ꯫